ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯔꯝꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯁꯥꯟꯅꯄꯣꯠꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯅꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯁꯥꯟꯅꯄꯣꯠꯅ ꯑꯩꯈꯣꯏꯕꯨꯁꯨ ꯀꯞꯍꯜꯂꯤ꯫ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯟꯅꯄꯣꯠꯁꯤꯡꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯂꯩꯍꯧꯏ꯫ ꯅꯪꯅ ꯑꯃꯨꯛ ꯐꯥꯎꯕ ꯈꯟꯈ꯭ꯔꯕ ꯁꯥꯟꯅꯄꯣꯠ ꯈꯔꯗꯤ ꯁꯛꯂꯣꯟ ꯑꯃ ꯆꯦꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨꯗꯤ? ꯑꯗꯨꯒꯨꯝꯕ ꯁꯛꯂꯣꯟ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯇꯪ ꯈꯪꯕ ꯉꯝꯕ ꯗꯦꯃꯤꯅꯁꯨ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯃꯨꯛ ꯐꯥꯎꯕ ꯈꯜꯂꯨꯗꯦ꯫ ꯂꯟꯗꯟꯒꯤ ꯁꯍꯔꯗ ꯄꯣꯛꯄ ꯗꯦꯃꯤ ꯆꯍꯤ 25ꯒꯤ ꯌꯪ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯥꯔꯀꯦꯇꯤꯡ ꯐꯔꯝꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯥꯒꯤ ꯌꯨꯝ ꯑꯔꯤꯕ ꯂꯟꯗꯟꯒꯤ ꯕꯤꯜꯗꯤꯡ ꯑꯃꯒꯤ 3ꯁꯨꯕ ꯐ꯭ꯂꯣꯔꯗ ꯂꯩꯕꯅꯤ꯫ ꯕꯤꯜꯗꯤꯡ ꯑꯗꯨ ꯑꯃꯟꯕ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯀꯟꯕ ꯌꯨꯝꯅꯤ꯫ ꯌꯨꯝꯁꯤꯗ ꯗꯦꯃꯤ ꯑꯃꯗꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯍꯣꯡꯂꯛꯈꯤꯕꯁꯤ ꯗꯦꯃꯤꯅ ꯆꯍꯤ 11ꯇꯪ ꯁꯨꯔꯤꯉꯩꯗ ꯍꯣꯡꯂꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯥꯒꯤ ꯑꯅꯧꯕ ꯀꯥꯗ ꯆꯪꯕꯗꯗꯤ ꯑꯄꯤꯛꯄ ꯌꯣꯡꯒꯤ ꯁꯥꯟꯅꯄꯣꯠ ꯑꯇꯩ ꯁꯥꯟꯅꯄꯣꯠꯀ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯔꯤꯕ ꯁꯣ ꯊꯥꯔꯒ ꯆꯦꯟꯕ ꯌꯣꯡ, ꯃꯥꯒꯤ ꯃꯈꯨꯠꯇ ꯗ꯭ꯔꯝ ꯁ꯭ꯇꯤꯛ 2 ꯑꯗꯨꯒ ꯑꯄꯤꯛꯄ ꯗ꯭ꯔꯝ ꯑꯃꯒ ꯄꯥꯏ꯫ ꯃꯥꯒꯤ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯤꯡꯁꯦꯜꯒꯤ ꯃꯇꯧꯒꯨꯝ ꯏꯔꯪ ꯂꯪꯏ, ꯑꯗꯨꯒ ꯃꯃꯥꯏꯗ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯂꯤ꯫ ꯆꯍꯤ 13ꯒꯤ ꯗꯦꯃꯤꯒꯤ ꯋꯥꯈꯜꯗ ꯌꯣꯡ ꯑꯗꯨꯕꯨ ꯎꯔꯒ ꯑꯦꯛꯁꯥꯏꯠꯃꯦꯟꯠ ꯌꯥꯝꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛ ꯑꯅꯧꯕ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯨꯕꯤꯔꯛꯄ ꯃꯥꯜꯂꯤ꯫ ꯃꯥꯅ ꯌꯣꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯃꯈꯣꯡꯗ ꯀꯣꯜꯂꯤ, ꯑꯗꯨꯒ ꯃꯄꯥꯅꯁꯨ ꯅꯨꯡꯁꯤꯅ ꯃꯇꯝꯕꯥꯛꯇ ꯄꯝꯕꯤ꯫ ꯗꯦꯃꯤꯅ ꯃꯄꯥꯒꯤ ꯃꯃꯥꯏꯗ ꯆꯨꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯅꯧꯕ ꯁꯥꯟꯅꯄꯣꯠꯀꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯄꯥ"꯫ ꯃꯥꯒꯤ ꯃꯄꯥꯅ ꯆꯃꯝꯅꯗꯨꯅ ꯗꯦꯃꯤ ꯑꯃꯗꯤ ꯌꯣꯡꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯒꯤ ꯃꯔꯥꯡ ꯇꯧꯕꯗ ꯃꯥꯒꯤ ꯕꯥꯞ ꯌꯥꯝꯅ ꯑꯣꯏꯁꯤꯟꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯗꯦꯃꯤꯗ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯊꯣꯏ, ꯅꯪꯒꯤ ꯀꯥꯗ ꯆꯠꯂꯒ ꯁꯥꯟꯅꯔꯨꯆꯣ꯫ ꯃꯁꯤꯗ ꯄꯣꯠꯆꯩ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯗ ꯏꯆꯥꯗ ꯑꯁꯣꯛ ꯑꯄꯟ ꯑꯃꯨꯛ ꯌꯥꯎꯅꯤ"꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯗꯦꯃꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯌꯣꯡ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯟꯅꯖꯩ꯫ ꯃꯥꯅ ꯌꯣꯡ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯂꯩ, ꯑꯗꯨꯕꯨ ꯀꯩꯝꯇ ꯇꯧꯔꯛꯇꯦ꯫ ꯗꯦꯃꯤꯒꯤ ꯀꯩꯝ ꯈꯪꯖꯗꯕ ꯋꯥꯈꯜꯗꯨꯅ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯑꯗꯨꯒ ꯁꯥꯟꯅꯄꯣꯠꯀꯤ ꯌꯣꯡ ꯑꯗꯨ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯗꯨꯅ ꯂꯩ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯌꯣꯡ ꯑꯗꯨꯅ ꯗ꯭ꯔꯝ ꯑꯗꯨ ꯊꯤꯜꯂꯛꯈꯤ, ꯃꯈꯣꯟ ꯑꯗꯨꯅ ꯃꯥ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯗꯦꯃꯤꯅ ꯑꯗꯨꯗ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ, ꯑꯗꯨꯒ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛ ꯇꯨꯝꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯦꯃꯤꯒꯤ ꯃꯃꯥꯅ ꯀꯞꯅ ꯃꯥꯒꯤ ꯃꯄꯥ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯂꯥꯛꯄꯗꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯆꯍꯤ 35ꯇ ꯉꯥꯏꯔꯤꯕ ꯐꯤꯠ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯀꯃꯥꯏꯅ ꯂꯥꯛꯏꯕꯅꯣ ꯍꯥꯏꯅ ꯈꯟꯖꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯝ ꯈꯪꯖꯗꯕ ꯗꯦꯃꯤꯅ ꯃꯄꯥ ꯂꯩꯇꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯕꯨ ꯈꯪꯒꯗꯧꯔꯤꯕꯅꯣ? ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯤ ꯀꯥꯗ ꯂꯩꯔꯤꯕ ꯌꯣꯡ ꯑꯗꯨꯗ ꯆꯪꯂꯤ꯫ ꯗꯦꯃꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯣꯡ ꯑꯗꯨ ꯎꯕꯗ ꯉꯔꯥꯡꯒ ꯏꯃꯥꯟ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯋꯥꯕ ꯐꯅꯥꯝꯒꯤ ꯃꯔꯛ ꯑꯁꯤꯗ ꯌꯣꯡ ꯑꯗꯨꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯣꯏ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯣꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩ꯫ ꯗꯦꯃꯤꯅ ꯌꯣꯡ ꯑꯗꯨꯕꯨ ꯑꯃꯨꯛꯐꯥꯎ ꯁꯥꯟꯅꯕꯤꯗꯦ꯫ ꯌꯣꯡ ꯑꯗꯨ ꯃꯄꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕ ꯒꯤꯐꯠꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩ, ꯑꯗꯨꯒ ꯌꯣꯡ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯄꯣꯛꯂꯝꯗꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯇꯞꯅ ꯌꯣꯡ ꯑꯗꯨꯁꯨ ꯗꯦꯃꯤꯒꯤ ꯁꯥꯟꯅꯄꯣꯠꯀ ꯂꯣꯏꯅꯅ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯃꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯗꯦꯃꯤꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯗꯦꯃꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯣꯐꯦꯁꯅꯦꯜꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯄ꯭ꯔꯃꯣꯁꯟꯁꯨ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯈꯜꯂꯝꯃꯤ, ꯕꯣꯅꯁꯀꯤ ꯄꯩꯁꯥꯅ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯔꯦꯅꯣꯚꯦꯠ ꯇꯧꯊꯣꯛꯀꯦ꯫ ꯔꯦꯅꯣꯚꯦꯁꯟ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯗꯦꯃꯤꯒꯤ ꯃꯃꯥꯅ ꯌꯨꯝꯒꯤ ꯑꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯄꯅ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯁꯦꯡꯗꯣꯛꯅꯕ ꯗꯦꯃꯤꯅ ꯂꯥꯛꯑꯝꯃꯤ꯫ ꯗꯦꯃꯤꯅ ꯁ꯭ꯇꯣꯔ ꯔꯨꯝ ꯁꯦꯡꯗꯣꯛꯏꯉꯩꯗ ꯑꯔꯤꯕ ꯁꯥꯟꯅꯄꯣꯠ ꯌꯥꯎꯕ ꯕꯣꯛꯁ ꯑꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅꯄꯣꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯌꯣꯡ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯌꯣꯡ ꯑꯗꯨ ꯍꯦꯛ ꯂꯧꯈꯠꯂꯛꯄꯗꯗꯤ ꯌꯣꯡ ꯑꯗꯨ ꯏꯪꯕꯗꯒꯤ ꯗꯦꯃꯤꯒꯤ ꯃꯈꯨꯠꯇꯒꯤ ꯃꯀꯣꯛ ꯌꯧꯕ ꯐꯥꯎꯕ ꯏꯪꯈꯤꯔꯝꯃꯤ꯫ ꯌꯣꯡꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯌꯥꯝꯅ ꯏꯪꯉꯤ, ꯍꯧꯖꯤꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯐ꯭ꯔꯤꯖꯇꯒꯤ ꯂꯧꯊꯣꯔꯛꯄꯒꯤ ꯃꯇꯧꯒꯨꯝ꯫ ꯃꯗꯨꯒꯤ ꯌꯣꯡ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯌꯣꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ
ꯗ꯭ꯔꯝ ꯊꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯗꯦꯃꯤꯒꯤ ꯃꯈꯨꯠꯇꯒꯤ ꯌꯣꯡ ꯑꯗꯨꯕꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯈꯟꯖꯤꯟꯕ ꯇꯧꯗꯅ ꯗꯦꯃꯤ ꯕꯣꯛꯁ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯃꯁꯤ ꯕꯣꯛꯁ ꯑꯁꯤ ꯌꯨꯝꯊꯪꯅꯕꯒꯤ ꯑꯉꯥꯡꯁꯤꯡꯗ ꯄꯤꯊꯣꯛꯑꯣ, ꯁꯥꯟꯅꯄꯣꯠꯁꯤꯡꯁꯤ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯖꯖꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯗꯦꯃꯤꯒꯤ ꯐꯣꯟ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯁꯤꯃꯟꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯗꯦꯃꯤꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯥꯗꯣꯛꯑꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯃꯟ ꯀꯣꯃꯥꯗ ꯂꯩꯔꯝꯃꯤ꯫ ꯗꯣꯛꯇꯔꯁꯤꯡꯅ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏ꯫ ꯃꯁꯤ ꯇꯥꯔꯒ ꯗꯦꯃꯤꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯌꯣꯡ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯃꯈꯨꯠꯇ ꯗ꯭ꯔꯝ ꯁ꯭ꯇꯤꯛ ꯄꯥꯏ꯫ ꯃꯥꯅ ꯈꯟꯕꯗ ꯃꯥꯒꯤ ꯃꯃꯥꯅ ꯕꯣꯛꯁꯇꯒꯤ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯊꯝꯃꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯩ꯫ ꯃꯥꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯃꯁꯤꯒꯤ ꯌꯣꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕꯅꯣ? ꯑꯩꯅꯗꯤ ꯃꯁꯤ ꯆꯍꯤ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯍꯨꯟꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩ ꯃꯁꯤꯒꯤ ꯁꯥꯟꯅꯄꯣꯠ ꯑꯁꯤ ꯏꯍꯩ ꯍꯩꯅꯗꯦ"꯫ ꯃꯥꯒꯤ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯈꯤꯇꯪ ꯋꯥꯈꯜꯗ ꯉꯛꯄ ꯑꯃ ꯄꯣꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯡꯗꯥꯡꯁꯤꯡꯗ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯁꯥꯊꯤꯕ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯌꯣꯡ ꯑꯁꯤꯅ ꯍꯦꯛ ꯗꯣꯟ ꯊꯤꯟꯕꯒ ꯑꯐꯠꯇꯕ ꯄꯥꯎ ꯍꯦꯛꯇ ꯂꯥꯛꯏ꯫ ꯑꯍꯥꯟꯕꯗ ꯃꯔꯤ ꯃꯇꯥ ꯂꯩꯇꯕꯒꯤ ꯄꯥꯎ, ꯑꯗꯨꯒ ꯁꯤꯃꯟꯁꯨ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯊꯥꯗꯣꯛꯄꯒꯤ ꯄꯥꯎ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯁꯤ ꯀꯔꯝꯕ ꯀꯣ-ꯏꯟꯁꯤꯗꯦꯟꯠꯅꯣ? ꯍꯦꯛ ꯗ꯭ꯔꯝ ꯊꯤꯟꯕ ꯃꯇꯝꯗ ꯁꯤꯕꯒꯤ ꯄꯥꯎ꯫ ꯇꯦꯃꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯊꯥꯖꯕ ꯇꯧꯗꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ, ꯗꯦꯃꯤꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯈꯤ꯫ ꯑꯁꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝ ꯑꯁꯤ ꯌꯣꯡ ꯑꯁꯤꯅ ꯃꯥꯜꯂꯝꯃꯤ꯫ ꯗꯦꯃꯤꯅ ꯌꯣꯡ ꯑꯁꯤꯕꯨ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯅ ꯌꯣꯡ ꯑꯁꯤꯕꯨ ꯃꯩ ꯊꯥꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯩ ꯐꯅ ꯊꯥꯔꯕꯁꯨ ꯌꯣꯡ ꯑꯁꯤꯗꯤ ꯆꯥꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯥꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯌꯣꯡꯁꯤ ꯂꯪꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯐꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯦꯃꯤ ꯍꯧꯖꯤꯛꯇꯤ ꯌꯣꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯛꯇꯤ ꯑꯃ ꯆꯦꯟꯕ ꯃꯥꯜꯂꯛꯏ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯥꯟꯅꯗ꯭ꯔꯕꯗꯨꯗ ꯗꯦꯃꯤꯅ ꯃꯥꯒꯤ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥꯅ ꯌꯣꯡ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯍꯩ ꯍꯩꯅꯗꯕꯅꯤ꯫ ꯃꯥꯅ ꯌꯣꯡ ꯑꯗꯨ ꯃꯁꯤꯡ ꯈꯪꯗꯅ ꯍꯨꯟꯗꯣꯛꯑꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯣꯡ ꯑꯗꯨ ꯗꯦꯃꯤꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ꯫ ꯗꯦꯃꯤꯒꯤ ꯃꯃꯥꯅ ꯈꯟꯕꯗ ꯗꯦꯃꯤꯅ ꯌꯣꯡ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯔꯛꯄ ꯃꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯪꯉꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯣ-ꯏꯟꯁꯤꯗꯦꯟꯠ ꯑꯃ ꯅꯠꯇꯦ꯫ ꯗꯦꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯆꯔꯆꯀꯤ ꯄ꯭ꯔꯤꯁꯠ ꯑꯃꯕꯨ ꯃꯌꯨꯝꯗ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯄ꯭ꯔꯤꯁꯠ ꯑꯗꯨꯅ ꯌꯣꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯅꯣꯏꯒꯤ ꯃꯐꯝꯗ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕꯅꯣ?" ꯗꯦꯃꯤꯅ ꯀꯤꯅ ꯀꯤꯅ ꯄ꯭ꯔꯤꯁꯠ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ, "ꯃꯥꯒꯤ ꯃꯄꯥꯅ ꯄꯨꯔꯛꯄꯅꯤ"꯫ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯁꯠ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯌꯣꯡ ꯑꯁꯤ ꯃꯄꯥꯅ ꯄꯨꯔꯛꯄ ꯅꯠꯇꯦ꯫ ꯃꯁꯤ ꯌꯣꯡ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯌꯣꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯌꯣꯡ ꯑꯃ ꯅꯠꯇꯦ, ꯁꯥꯞ ꯆꯦꯟꯕ ꯌꯣꯡ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯨꯡꯗ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯁꯥꯟꯅꯄꯣꯠ ꯑꯁꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯑꯗꯨꯅ ꯗꯦꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄꯅ ꯐꯅꯤ꯫ ꯁꯥꯟꯅꯄꯣꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ, ꯁꯥꯟꯅꯄꯣꯠ ꯑꯁꯤ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯁꯥꯟꯅꯄꯣꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯐꯥꯎꯕ ꯍꯦꯛ ꯗꯣꯟ ꯊꯤꯟꯕ ꯍꯧꯔꯛꯄꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯕ ꯌꯥꯎꯒꯅꯤ"꯫ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯄꯥꯈꯠꯂꯛꯏ, ꯑꯗꯨꯒ ꯃꯣꯏꯅ ꯄ꯭ꯔꯤꯁꯠ ꯑꯗꯨꯒꯤ ꯋꯥ ꯏꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯤꯁꯠ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯑꯦꯛꯖꯣꯔꯁꯤꯖꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯣꯡꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨꯕꯨ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯕꯣꯛꯁ ꯑꯗꯨꯕꯨ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯠꯀꯤ ꯂꯣꯀꯦꯠꯅ ꯄꯨꯟꯗꯨꯅ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯗꯦꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯌꯨꯝ ꯑꯗꯨꯗ ꯑꯅꯧꯕ ꯑꯣꯅꯔꯁꯤꯞ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯣꯏꯒꯤ ꯆꯍꯤ 9ꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯏ꯫ ꯃꯥꯅ ꯀꯥ ꯑꯗꯨꯗ ꯌꯣꯡꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯌꯣꯡ ꯑꯗꯨꯅ ꯗ꯭ꯔꯝ ꯑꯗꯨ ꯊꯤꯜꯂꯛꯈꯤ꯫